अहनबद यamna maruiba update ama pawn khultegi lokhutchege kuki militants singna jiribam da makhatana bom kapsinduna landarakre yum amadi lanthum kaya amang ata thokre jiribam da santi hanjilhlu haiduna masing yamlaba miyamna khongsa satkre kuki militants singna makhatana jiribam da bom kapsinduna landarakre yum amadi lanthum kaya amang ata thokre jiribam district ki tongan tongan mafam singda kuki militants singna phaba makhalgi IED yauna bom kap thakre thodok adu da yum amadi mal chang kaya amang ata thokre हाइरिबा थौदोक सिंग असि नोंगालम दै पुंग अनि मखाइ देगिना पुंग मरि फावगी मनोंग द कुकी मिलिटेंट सिंग न सथाकिबा अटैक त थौकिबनि हाइरि थौदोक असि थौकिबा मतम अदु द युम अमदि लनथुम सिंग सोखन क्रबा सिंग अदु दि हरि नगर दगे निंगथौजम नबा सिंग एलाइस ब्रजमोहन अपोप लैखित्रबा एन बोराबाबू सिंहा बोटाखन कुंजा बोंडगी खोइरकपम पूजा देवी मपुरोबा केएस आकाश सिंहा बोखादगी मैबम शरद सिंहा गिनी हाइरि हाइरिबा मफम असि बेरोबेका ग्राम पंचायत की मनुंग सन लैबा मफम सिंग हाइरि निंगथौजम नबा अटोपा मिंग ब्रजमोहन पाउमी सिंग फोंदोखिबगी मतुंग इना महाकी ओइनादि ममांग द महाकी युम मैना तुमना थदोक पिखरबा मतुंग द ngarang महाकी हौजिक लेहौरिबा संगोई अदुदा IED सिजनरगा थुगाइबु ओइगनि हाइरि लोइनना मैबम शरद की फार्मर्स क्लब संगलेट अमदि केएस पूजा अनि की युम सिंग मैना तुमना थरम खिबनि हाइरि पनबेय मफम असिगे इराप लापना दन लेरिबा कुथ्रागा मपन सुबा एआर की पर्सनल सिंग मफम असिदा लेरिबा मियोय सिंगना सेक्सिनना लेइनबो वफम सुमंगजोंना फोंदोक लंबा लै हाइरि अदुगा मथंगी अपडेट असना कंगलैपा की मेराजगी लकोचगे लेगाक लेने जिरिबाम की फिबम नोंग मनोंग सोक्ति लगलिबा सिकरिगिनो मणिपुर ठोकलिबा कंगनुप अनिगी सथिरबा लान असि चही अमगा थानी सुलगलब फावबदा मणिपुरी लेगाक न लोइसनबा होनबा नगमद्रे भारत लेगाक न सुहन्ना फावबा यंगबिदना मणिपुरी मियाम वनिंग लगा वाजौ सिनिंग लगा सिजौ हाइबगुम तुमिना लैथोक्रे असौबा थौदांग लौगदबा मणिपुर की चीफ मिनिस्टर ना दायित्व लौब ngमदना लेरे मसिना मणिपुर मियाम न लेगाक असिबा अदुके मटिक वरौरे मरिबा ngakpa ngamdrabadi pham konduna leiraga no pham thadoklu haiba kholau na pumnin nin ba haibadu oire serik asida santi oina leijaram bajiribam da sukangluk ki irang asina maram oiduna hojik tik khwaidagi chauna irang thokpa district ama haibadu oire chinku ki narco terrorist singna jiribam da sangsilaktuna bom amadi nongmai sijina duna michaim nitei singki mathakta landa sinduna yummai thabana singba terrorist ki thabuk kaya sa tharakpa matamda manipuri lengak na irang asi laksin bangamdre maduna jiribam district headquarter gi kilometer target ki akoi mphom sing asina tana अतोप मफम सिंग दमी यामना सतोक ससन तौब गमद्रे डिस्ट्रिक्ट एडमिनिस्ट्रेशन की माइकई दगी सु इरांग लक्सिनबनी हाइदुना मतम की ओइना कर्फ्यू चलाइदुना लेरे मसिना लाकलिबु वफम जिरिबाम द सिनकु की नार्को टेररिस्ट सिंग संगसिंदुना हिंसा की थबुक पाक्सना सथरगले हाइबा खंगना करगी दमक मणिपुरी लेंगा अमतिक साबा सिक्योरिटी फोर्सिंग थजिनदुना ngaksenbagi tabuk paikhatpa ngamdrebanu haibasani jiribam district ki manung dukhwaidagi hena irang thoklibasi bero bekra sub division na konba lamtai khunawga tainana leiriba mitei khulsing asidani hairiba mitei khulsing asi miyoi ama ta leiba ngamdre makhoi gi mayum maikei loinamak kuki narco terrorist singna mai thakre masigi matung de ngarang nongalam dai phawbada kuki narco terrorist singna bom amadi nongmai sina tuna mitei gi yum kaya mai thabagi thabu setharagli oire bifio masina takpati jiribam police mapung phana ngak senbagi thabuk asi manipuri lengak na lokatre haibasini aduga irang leitaba jiribam district headquarter de akoi mphom singda security force singna sogri yungbagum yungdina leire asigumba taning tamang oinebagi thabuk asi lengak ki mamang maktada thokna karigi damakta tuminna leithokli lengak ama leiba tarabadi ngak senbagi thabuk adu sabsana paikhat pagam gadabani manipuri mase tana thugaiduna union territory semgani haiduna akan badabi tawrokliba asi sinku ki narco terrorist singni haiba khangna manipuri lengak na makhoi gi mathakta leibak thugaina hotnabagi ain gi oiba thabuk amata lokhatpa ngamdana leiribasi karigino hojikti pena drabajiribam gi santi pamjaba miyam horaktuna jiribam da santi thambiyu haiba kholau lauduna akan bakhungjung sangsenba horakle maduna miyam gi asumba kholau asi manipuri lengak na tabi famthogi tabi baga loina jiribam da mahausa gi punsinda hanjilaknabagi damakta lengak na matik sawa security forcing thamjenduna kuki narco terrorist sing setna na jiribam da gi taktok khigadabani jiribam kemda sangjafam lauduna leiriba miyam masa gi mayumda hanjil handuna anauba yum sabijuna ngaksenbagi thabuk sabsana paikhatuna miyam bu leitana lehnaba lengak no khona famthogi masingamdaba sarkar de manipuri miyam gi yeknaba sarkar ni haina miyam na akan bicho horokani haibasisu aikhoi gi lengak loi singna khangpham thogi aduga mathengi update asna kangla pawdu gi lekhochege combing operation na miyam demi paiba pukhanba india government na maning tamlamba manipuri kumja lisingam sampan nifuga mapanda लौसिंग चबा मतुंग मणिपुर बु इंडिया की ख्वाइदगी हंथाबा थाकता पार्ट असि स्टेट अमा यूनियन टेरिटोरी थाकता थमनमखि मणिपुर की मियाम ना स्टेट हुड पिगदबनी हाइना अकन बिहौ संसिलखिबदगी मतम अदुगी प्राइम मिनिस्टर इंदिरा गांधी ना इंग लिसिंग अमसा पन हुंद्रागनि थोइदे स्टेट हुड लाउथोखि थौंग असिगुम्बा
हौजिक लेरिबा बीजेपी की नरेंद्र मोदी की अहम सुबह एनडीए लेंगाक्ते स्टेट असि अपुनबा सक्तम ngakna thamgadoribra natrangna apunbagi saktam thugairaga kugisingna taliba union territory gi demand piraga wathuk asigi waroi sin putor kadoribra haiba tambangam da phibam da leiri state asida foreigner sin kuki zone arko terrorist singna haukiba sahi 2023 gi may ahum dagi mitei singi mathakta landarakiba asigi demand ni hairibadi manipur gi manung da Kukisingi oiba tongan balebak zalengam natragan union territory gi demanding foreigner terrorist sing na taliba demand asi phangri fawba makhui gi demand leptana sathakigani haina lauthoki ba laikre loina makhui gi lan su leptana adum sathaduna mitei hatpa amadi yum kai mai thadun area domination gi akan bathabuk sathari Fibam asida India government amadi state lengak na mitei miyam na khul amadi miyam gi punsi lan tumngak senbagi thabuk sathari maramdam gi ngamkai amadi punsi lan tumngak senana balan thengnari ba singalenga ki maiki degi mateng amata pi balai tabadagi lan gi mathau ta ba chu kulai amasung sel gi mathau tarak padagi miyam gi maiki degi angam ba sel khaina duna setna ba phiron amadi stan takna ba sinjak hidak lang takna singba sing mateng pi duna apun bagi saktam ngakna ba sung torki ba thau ba sing da thauna pi duna marai ba kanana bagi hanba laitana lan thengnari bani adubu wathok asigi waroi sil leitringe amadi lan thengnari ba sarak talenga ki maiki degi lan ngak liba sing degi khuchu kulai phagat na ba combing operation sa thaduna phana ba akan ba thau lokal lagliba asina maram oirga miyam da amukka hena khoisauna ba pokhan batana tana apun bagi saktam kai khagradra haibagi mi paiba pokhalle leiba ki apun ba saktam ngak liba mitei miyam gi mathakta army paramilitary amasung state force sing sidina duna combing operation sa than bana wathok asigi waroi sin purak pangamroi wathok asigi waroi sin purak ke hairabadi leiba ki mathakta landari ba migrant immigrant chin kuki zone arko terrorist sing bu hana laksin bana chagana makhoi gi khongjang hana handu hanba mathau tai landarak ki ba sing buna free tharaga maramdam ngak liba sing da oina onsin ba haiba silenga ki asumba thawong thausil nate thawung asi tangtu leita ba pis purak na bagi ming delai ba ki apun ba saktam ka hin kina bagi maram oilak roi heningai leite combing operation sa thabagi thawung da uba phangli ba chingilam sing maru ene kuki sing area domination tawkhrawum pham sing da changduna khulai pai ba sing phaba punbagi thabuk ngasi phabu uba amasung taba leitri maming tegi oiba combing operation sa thaduna khoi saunar ba miyam da ut saiba oina tawri nakal amarom da mitei sing na khundari ba doibi loya singong singkhong singya sing da maru oina numit khuding gi thiba humbagi thabuk sing chathaduna khulngak pa sing amadi khuchu kulai phana ba kan ba mit eng sangliba asina maram oiraga lamdam asigi imai bel maira pai bi sing khulngak pa sing phaba yaroi combing operation sa thaba yaroi haibagi kholau ga loina khongjang sing chathari basi ithak irang natte masi thamoi gi oiba khongjang amadi kholau ni haina lumna lopom thagi miyam gi kholau lai isor gi kholau ni haibu ningsing baga iroina lan gi waroi sin puraktrib fawu de lenga ki khongthang amadi pire miyam gi ihul khangna thong khong thang bas chummi lengak na miyam gi ihul amadi firep ki onatai na bata chal abadi lengak amadi miyam ani ki marakta khaibung tana tun apun bagi pangal mangkhra badi apun bagi saktam thugai na balandar ki basing ne hena khudung saba laukhina bagi maram oirakani haibasini lengak amasung miyam ani ki marakta phaw mari thambaga iroina na miyam gi ihul khangna punna satmina robadi leibak mara set patang du leita bo oi